Jenimsda bom thamjinduna aki akhangpiba yaningde haiduna Jenims Student Association amadi contract staff nurse singna wakat mifam chathakre. Mayang Imphal da water festival pangthokiba Sinkhiba Singbu Mayang Imphal gi maira paibi singi apunba lob kukmana tang 13 gi pung 2 da Laknaba Khanghankhre. Congress lu Singba Singda MLA Kanguzam Ranjit Waraure Deputy CNP gi pham thadokre. Delhi da Manipuri Nupi Fakhibagi Matangda miyoi mari phare. Iran gi landa miyoi lising amaga sahumga kunthani thoi sikre ngasi numidang Iran da akiba phangna landaragani haina President Donald Trump na lauthokre Iran su US da surrender tawroi haikre MLA Hyderabad da MLA Ranjan kana amata maralaramdre haina hizam hiramani maitaina sengdorokli Manipur Legislative Assembly gi budget session haukre Deputy Chief Minister Nemsa Kibjen yauna kuki MLA Taret online dark sport ki kuthang da saruk yari Tarani thoi suba Manipur Legislative Assembly gi ngasidagi haukiba budget session da kuki MLA singsu Bersuin Mot da saruk yari Deputy Chief Minister Nemsa Kibjen MLA Yangkhai Nipan Surasanpur LM Khote MLA Nipuga Taruk Saikun Kimnio Haukip Hangsing amasung MLA Yangkhai Manga Tipamuk Ngursanglu sanate saruk yari MLA LM Khote haujik jathariba session asigi obituary reference da online gi khuthang da saruk yaduna laikhidraba sele gi member oiramba singi mafam da ikai khumna bu utkre ahal asi ngasi ayuk thokibadagi hanjiraktre masagi sahi maudra mari muksure hairi ahal asigi mamingna laikhuram Jayanta Kumar laifamna thangmaiban laurung puren laikai dagini hairi kanagumna ahal asi thengna pirabadi makhada pijariba number asida pau pibirakpa yagani hairi number adudi 8730937218 ni hairi Myanmar border da operation chathabada lupa karor 38 gi drug phagatpa ngamkhre Kumbi college ta la na oza hapsin khiba leite ibomsa singtam haina khaidokliba makhai ekhoi pusin bangamloi MLA Jem Henglung Siza hospital pungni phuni pangi manungda total shutdown tawgadabani KCP PWG Chhattisgarh da BJP gi leader amana popi tharambagi phare hairi Senba sahi 2026-27 da sinagadaba lupa karor lising 13 ga sahumga Yangkhai taruki budget estimate CM na house ta thamkhre nupi lakh ahumga lising yangkhai da lising tara pina ba karor sahumga yangkhai budget ta hapre college tamlibi mamanabi ani khak laisang amagi washroom da society tawduna siramle society tawdringai mamangda chat GPT da society kalamna tawgani haiduna thiramkhi haidi